Nosadu Amuromda, Kogi, Congress Kishu, Hypothetical Delhi, Bochor, Gadichor, Habamoki campaign Giba, a Choba campaign of Pangtoki, Osam Masida, Manipur Gioinasu, Congress Ki Lady Ba, Luchimbasi, Saruyaki, Maduda, Manipur MPCC, President Oriba, MLA, Megachan and Fondo Kibatamda. Akhoi Manipur Assembly dissolved touraga known election pangthokpana achumba khongthang oigani haidana phongtogi wafam aduga BJP na haibetare Manipur da punamakta maithi rabadina meekhal pangthokpam thoi haiba wafam sini oja masida lakching buwan si chahi ani hena irang thole miam kam thingna ware loya odagi fibam si camp galage haiba wahang amasu chawna leiribani 2027 election pangthokadori besi phawba tongan ba maike digi akangai singna masi yaithokhi gadra haibagi wahang phawba pangthokpa ngam gadra ngamoidra haiba wahang amasu maike kyadi hangnari bani masida hojik Manipur Assembly se dissolve toraga nongna election pangthokpa si achumba khongthang ma oigeni na khan browser masi tawum thokpra kozagi wakhanda kamaini mas Transition Congress President Megachandran Haridu political sloganeering aduga magi politics ki India ki parliamentary democracy ki India ki political culture asida taunariba practice makhal asida ngasai Leiramiba lenga amana lenga tuna Iran si control toba ngamdadana Iran si ngamdadana ngasai government to tokrabanina lokthokre means resign to hongre resign to gre adu matungda president rule thame adu president rule lai thami bu khutam ji akoi gi suspended animation ni akoi gi assembly gi job to banati assembly di job to da brechi kari gi no har kan nga sai mamang de koina ne gi ba party sinama gi government ama amuk matam khra da gi warasu purak pa yana bagi madugi opportunity edu manghanda bani di job to raga di election gi opun do latoi ni hojik su madugi opportunity choi chang du all of matung da yada ba phim le raga di job to oi hani ngai su leite aduga di job to da na no to bu jai di job to raga di nga sai gi congress ki president Megachandran haiba sai gi election to ba haibu lagani adubu election to bu che Laiba Manipur ki Irang masi chagi hujikti president rule lakwadagi nongoi kapna gidre amana amaga kapna gidre hairaga su masagi laiba conflict asi de na gidre frozen da freeze tawraga thambani magi resolution gi wadi hujik laite resolve tawde conflict si adum magi launariba position sing adum chang lono dana wa chang na loina ngangnari aduna Sigi Maraksida Kogi Ojik election to by si election to Budu, Sigi Iran Sigi Magi Tangdang, Pipam Mada Lakriba over the election as a Kesutoroy, Adoga election to by election Sigi Pipam Sita election to Ragasu Lakadoriba election adu Hen Nangasagi, ethno politics to in a Magi ethnic identity assertion, Tauriba to Iran Simox and Magi. Ethnic exclusive over Kaupamakaki over Magi ethnocentric over politics ta Masagi ethnocentric leader Mayama ethnic leader Mayamana Makogi Maranagi advantage the game Madi Mokogi Kanguki or ethnocentric over politics sama Taudana asset Taudana Honor Panina Meekhal to Kamaito with the high river ethnocentric over Bangasagi Tongan Ba Sigi ethnic group ki Sigi Mukna river porche Sigi Amuka Hena Kainu Oigadaba, Launagadaba, Nanagadaba, Madu, assertion ki Portland election to token ever. Masai and Otogisi. Aduna political party ki opposition party ama Oibagi, Haiva, Adum Haibam Tokpagi, Rhetoric Oiva, a statement in Haidan item Jagahari Badu, Aduga, Objectly Reba, India Giva Pibam Dabudi, India Given national landscape, the Yemomatamda, national landscape, national Giva political. Magi theater adu the yengo matamda vote or gadi chorgi pot to yam relevant oibadi gorambaya but sum Manipur ki context la ka da sigi vote or gadi chorgi sigi sloganeering sigi action jing aja Manipur ki real politics hojik lai riba ground reality da sigi je khogi ka hetare taiwan abdo no thokpa adu gumba Congress party ko ena national ki tawrebe agenda jinga Taubadugi, Magi Tobum Topadugi, Tobaduna Amani, Aduga Manipuri, Hosiki Ladiba IDP, Zingi Punsirol, Aduga Misam Yangi Punsirol, Aduga Hosiki Ladiba Misam Yana Tenariba, our
poinu thada adum si adum yengsi ko ji poinu thani poinu thaje loidor ni poinu je koi lorok thani sidagi sida sigi matam sida chani chana nana bagi no magi chara no khanna dana ba hotna bagi sigi mayok na riba miyam aikoi gi Manipur da layo ji mapan thok na ngna da bai wa ne ba yam thina pibam yam so i ba ji Manipur gi pibam sigi lairiba ground reality the politics je to matam da Congress na tauge haiba taragadi Congress party na taugadaba politics di sigi lairiba miyam gi level da miyam na common people na kari phauri gi common people na kari pami gi haiba do adudai to politics taugadam ne adugi apamba du phangna bagi adugi desire do porona na bagi hona ba matam da aikoi gi party na koi gi damakta lepi haiba do adugi maikai du changadaba ne national agenda ni national की AICC ना कांग्रेस की ऑल इंडिया नेशनल कांग्रेस की ऑब्जेक्टिव कोई दी गाड़ी चोरी वोट चोरी तौरी है दना अदु की माइकई दु द मणिपुर की लाइबा कांग्रेस की कोई की लुचिंगो मयाम मन जो अदु दुम चतना ग्राउंड रियलिटी सिदा लाइबा पॉलिटिक्स ग्राउंड कुम दना मिचम मयाम जे इंटरेक्ट तौना दना अदुगा तौदना इवन तौबी आइना कांग्रेस की लाइबा वर्कर मयाम जे जो थो कांदा को मिना तौरिबा आईडीबी ना तौरिबा मयाम कांग्रेस की मयाम जे नुक्ति फोकला सिट इन प्रोटेस्ट तौबी आइना पॉलिटिकल पार्टी मयाम जे अदुना सिगी इफ कांग्रेस वांट्स माना तसेंगना मयाम की केनो दो अदुगो अचौबो अपॉर्चुनिटी जुनेबा कांग्रेस ना मखोई की लाकतोर मथंग इलेक्शन दा मखोई ना मयाम की दमक्ता केनो तौगे मखोई ना हेना मिखल द माई पाके हाई तारगदी अचौबो ग्राउंड ख्वाइदगी फर्टाइल ग्राउंड है बुजिक्से मखोइना वाक तौगदबा अदुगी लेइबा फर्टाइल लेहाउ सिला मखोइगी लेहाउ होम राउदना मखोइगी पॉलिटिक्स तौननबगी मिचम मियाम जिगा चटमिननबगी लेहाउ जी याम फदना लेरिबा सिदा थबक तौबा ngamdabadudi अदुदी कांग्रेस की अचौबा दुम मांगजबनी हाइना ये दुमाई थमजगे